Miss Powder may be single Tam Comanarina, Kurumjari, Lena, Nasigi, Moriba Pau Pijari. Manipura Hanboina Hyperbaric Oxygen Therapy Center Ama, Rimski, Plastic Surgery Department, Hangdo Cray. Hanboina Manipura, Eurasian Curlew Photo Namle. Manipur Youth League na putokpa booklet amadi leaflet sing miyamda yanthokre loinana Sagai Football School amadi Liwasang Youth Cultural Club ngai pakre YPU amadi Nisha draw satkre Hauzik mapung iba pau lobirasi Manipur ahan ba oina hyperbaric oxygen therapy ISPOT center ama Rimski Plastic Surgery Department Rimski Director Professor G Sunil Kumar Sarman hangdokre therapy center hangdokki throm aduda Rimski Medical Superintendent Professor and Sanjeev Plastic Surgery Department ge Head of Department Dr. AK Ibol Department adugi staff singsu sarugya ke Rimski Director Professor G Sunil Kumar Sarman hai ngasi hangdokni ba Hyperbaric Oxygen Center asi maru oina diabetic foot fail skin back show radiotherapy da soklaba phagatpa ngamdraba radiation soklaba skin sing tune up phanbada honabada kanrgani haina phongdoke thorom aduga mari leinana plastic surgery department ge head of department Dr. AK Ibon phongdokpada rims ge authorities singna plastic surgery department gidamakta Hyperbaric oxygen ama install tawriba asi thagatli hariba equipment asi department khudingmakta sinabayai department khudingmakki equipment asi thamlobadi miyam gi ona yamna kanagani haina phongdoke Konasi plastic surgery department ki hyperbaric oxygen therapy ki inauguration tawjabani hyperbaric oxygen therapy si apoi ki normal oxygen 100% oxygen si high pressure da one atmospheric pressure की मथक के चल लगा with around 2 to 3% वो पूजा सिगी मनुंग नला इबे चैम्बर मनुंग चिदा कोई की मल्टी ने कोई वहाँ पंबे मनुंग अरुगा ऑक्सीजन सी मुखाई पुंगो मखाई अनीगुम बगी थेरापी इंचतर ले मथंदा अदुदगी ऑपरेशन तौर को ओइसन बया दबा मागी स्पेक्ट्रम से याम ने अंगांग को ऑटिज्म काइना लेबा अदुबा पे मासी ट्रिक तो बया है ना aduna masi department ko di mangna loina maksi naragadi apoi rims ka tegi mi tawoi rims ki mapandi ki lakko me amse loina muk tawgani charges yam nominal loigani adu masi equipment si me am dinam te yang kana ba moigani hauji pangthok liba sahi asigi high school living certificate SSLC examination 2024 sida Moirang multipurpose higher secondary school Moirang center number 75 ta AOC oiba ojama masagi mathau tawraga Moirang dagi mayumda halakpagi lambida Moirang PS na konba phowala khulgi awang tidim lambida accident thoktuna like nakre hairi soglaba AOC adugi maming yumnam Zain te kawi Kaino Bazar dagini mahakna masagi boiler car registration number MNO6 LB 6621 tawraga lakpada pung mangarum tabda phowala khul Lanthorpa the Liba Tidim Mamang Tangba Nakal the Dimgi the Liba Ukuamagi Nakal Mamang Tangba Nakal the Yeraga Kongbal Lomda Olaga Tabni Amadi Karam the extent Toglibano Haiba Madam Kangri Hari Sola Wazasi District Hospital Bistupuda Pukalaba Matung Farset Pir Matunda Makoki Saruto Sopana Makata lying Satanaba Impala Pukre Hari Hanbo in Manipura Eurasian Curlew photo namle English ta Eurasian Curlew nataga common Curlew haina khangnaba Numenis Arquata Linears 1758 usik makalasi Manipur sakta ba thengnare usik asi Impal West district ki maru eba wetland ama oiba lamphet pata saktra ma thengnabadagi wildlife explorer Manipur ki members oiba Irom Lawrence na hanbo ina photo nam khibani usik makalasi ing sok lising ga subna amada kabul lamjau national park ki mafam kharda hanbo ina u phangke matungda tha sigi tang ahum tha mari
लिसिंगनी सुमना कुनमरी की नुथिल पुंगमरी रोम तारकपदा अनेक सुबो ओइन उखिबनी लोइना अहान बोइना लॉरेंस ना फोटो नमखिबनी मसी थारगा मणिपुर उसेंग मखलसी उबा अनेक सुरे मसी मतामदा वाइल्ड लाइफ एक्सप्लोरर्स मणिपुर की सेक्रेटरी इलांगबम प्रेमजीत ना फोंगरोकपदा उसेक मखलसी इंटरनेशनल यूनियन फॉर कंजर्वेशन ऑफ नेचर IUCN की मतुंगिना मालेम गोइना हानदगी मसिंग हंथरक्तुना नियर थ्रेटन्ड काउंट लेरु उसेक मखल अमनी मालेम की ओइना तांगसिलगलिबु उसेक मखल यामना सक्ताबना मरम ओरगा लंफेट पार असे मणिपुर की तंत्रना मालेम की ओइना मरुएबो वेलैंड अमा ओरकले मरम मसिना इंपोर्टेंट बर्ड एरिया IBA ओइना सखंगबिनबा मरी लेनबा लोइसंगिया कन्व मियंग सिंगसिलकले हयेंग सजिबुगी नोमो पानबा सेरावबगा मरी लेनना कक्सिन गार्डन दा महादेवा संपुबी क्वाकथोफम इबुदौ पाखंबगी थौरम अमा दा थौरम पांथोकलगनी कक्सिन गार्डन डेवलपमेंट ट्रस्ट सिंदुना पांथोकरबो थौरम असिदा लमदम सिगी मियामना सरुग याबिनबा ट्रस्ट की माइकेदगी अपील तौरकले कक्सिन खुनौ कॉलेज की टीचिंग स्टाफ अमदी नन टीचिंग अयाम्बा इलेक्शन ट्रेनिंग अमदी पर्सनल सिंग लिप लौखिबना मरम ओइरगा कॉलेज असिगी एडमिनिस्ट्रेशन फंक्शन लेपदगी महिरोइ सिंग फॉर्म फिलअप अमदी एडमिशन तौबदा अपनबा ओइरे कॉलेज असिगी ऑफिशियल हॉलिडे लौथोक तना स्टाफ लौथोकखिबना स्टाफ लेतबना फेल ओइरबा एडमिनिस्ट्रेशन असिदा मरी लेनबा अथॉरिटी ना मियंग संगिदबा कक्सिन खुनौ कॉलेज स्टूडेंट्स यूनियन की माइकेदगी मरी लेनबा सिंगदा अपील तौरकले ब्लॉक से स्टाफ से हुजी चलिब चाइचत की फॉर्म फिलअप सेकेंड ईयर की एडमिशन चिंब तौरीब महिरों मैम लामगा एडमिशन तब फंगदना हनग्री कॉलेज की अथॉरिटी इंचार्ज एकेडमिक इंचार्ज प्रिंसिपल जो कॉलेज लेरमदे लोना कॉलेज तौनिंग लानी लाप तोनिंग तोपगी ममी चावना तारी मई लेना अथॉरिटी येंसिनबीरगा महिरोइसिंगी अवाबसी खंगबिनबा हाइजरी बिष्णुपुर डिस्ट्रिक्ट की सही मरफुग मंगा मथक पर्सन्स विथ डिसेबिलिटीज पोस्टल बैलेट पेपर सिनदुना भोट थादहनबगी थबक ngasiदगी हौखरे पोलिंग टीम सिंगना युम संगदुना तरंग सुब लोक सभा की मिखल की भोट थादहनबा असि बिष्णुपुर डिस्ट्रिक्ट असिगी ओइना अहानबा राउंड की ओइना अप्रैल 13 फावबा सथगनी अदुगा लेमहौरिबा सिंगना अप्रैल 35 मनि 36 सथगनी थबक असि द पोलिंग ऑफिशियल अनि वीडियोग्राफर अमा माइक्रो ऑब्जर्वर अमा सेक्रेटरी पर्सन सिंगसिनरी डिस्ट्रिक्ट असिगी ओइना अहल ओरब मियोय चाट्रुक सुमन अहुम अमदी पर्सन विथ डिसेबिलिटीज सामरीगा यांखै हुमदोय पुन्ना वोटर लिस्टिंग अमग सुमना यांखै तरुकना एलिजिबल एब्सेंटी कैटेगरी दा वोट थादगनी हाई नाखलमोरमदा डिस्ट्रिक्ट असिगी ओइना पोलिंग पर्सनल सिंग हाइबदी प्रिसाइडिंग ऑफिसर सिंग PO1 PO2 PO3 ओइना अपुनबा पोलिंग स्टेशन सनीगा कुंट्रा मरी दा मथौ तौनबा खल्लब सिंगी अनिसुबा राउंड की ट्रेनिंग असी लोसिनख्रे डिस्ट्रिक्ट असिगी तोंगान मफम सिंगदा तोंगान असेंबली कॉन्स्टिट्यूएंसी की ओइना नुमित निनी सुमना ट्रेनिंग असी सथखी मसिदा पुन्ना पोलिंग पर्सनल लिस्टिंग अमगा सनीगा सुबना मरीना पार्टिसिपेट तौकी अदुगा ARO नंबोल अमदी ओइनाम ACS इंद्रजीत MCS ARO बिष्णुपुर ऋषिकांता लोइतोंगबम MCS ARO मोरांग अमदी कुंबी ACM सुरेंद्र MCS अमदी जूनियर BDO ARO थांगा ACM रिकीना ट्रेनिंग असिगी ओवरऑल इंचार्ज ओइके अमरुमदसु हंडक पांगथोकदोरिबा तराग निपान सुबा इलेक्शन लिसिंगनी सुमना कुनमरी गा मरी लेना जिरीबाम की डिप्यूटी कमिश्नर ऑफिस की ट्रेनिंग हॉल अमदी कॉन्फ्रेंस हॉल दा मरी सुबा बेस की ओइना ngरang अप्रैल 3 तक चथरखिबा अनिसुबा राउंड द जिरीबाम की पोलिंग पर्सनल सिंगी ट्रेनिंग असी लोसिनख्रे ट्रेनिंग असिदा नुपी हुमफुगु हुमदो यावना पोलिंग पर्सनल सनीगा कुंट्रा मरी दा डिस्ट्रिक्ट इलेक्शन ऑफिस जिरीबाम की मास्टर ट्रेनर सिंगना ताकपी तंबिकी ट्रेनिंग असी डिस्ट्रिक्ट इलेक्शन ऑफिसर्स ओइरिबा DC जिरीबाम कृष्ण कुमार IS की सुपरविजन मखादा पांगथोकपनी ट्रेनिंग मनुंगदा DC ना हकथेंगना येंसिनखिबगा लोइनाना ट्रेनिंग सिंगसु वारी वाटाई सानखि थरम अदुदा ARO जिरीबाम TH मनोरंजन MCS नोडल ऑफिसर फॉर द वेलफेयर ऑफ पोलिंग ओइरिबा ZEO जिरीबाम TH अनुराशी चनु MES नोडल ऑफिसर ट्रेनिंग Y सराथोइसु सरुक याके मणिपुर यूथ लीग मायोना संसिन जरीबा अखोई की अपुनबा
Langwon gi vote haina mingthon ba poster amadi mass awareness campaign asigi makha satrak boina ngasi khwarmon ima kaithel da pofam phambe ima sing amasung kaithel asida pot leiba lak leba miam da mayolna leibak miam da pining lebo paujel asi hena mamutana yohon ba ngamlem gi namak mayolna putokpa booklet amadi leaflet sing yentok ki loinana campaign asigi saruk amoina nungthil pung ani taba matamda all phumlo community hall da all phumlo apun banu pilup amadi lamdam adomgi club singa khusam naduna pangthoki hairiba mifam aduda nahakpam santa secretary RDO amasung advocate thoksam sureshna wanglo ina saruk yaki amadi license jam general secretary mayongna campaign asigi nungyoiba wakhalon thamki nungthil pung ahum na makhai ta badasu Bisnupur district ki manung sanba thanga singthak bazar da lamdam adomgi club mera paibi singa khusam naduna miyang mifam amasung pangthoki mifam aduda Puyam Joy Advisor Lipulna Wanglo oina saruk yaki loinana Assam Prince President Mayolna nunggi ebo wafam thamki mafam sing aduda wanglo singna thamlakiba wafam singi manungda maru oina hojik oriba Manipur gi phibam masida leibak khunai ama sakhot maigeida manglomda sangsinbada politics ki thawang yamna chawi mikhalda mai paklaba lusingba sing leibak ki wakal khanba tungi khanba miyengda thabak torpa ngamnaba mikhal kanglon asi afaba achumba maikai amada puraknaba ihu amaga loinana semdok hoba matam thengmale haina thamnaki afaba achumba makhalgi kanglon ama thamba ngamnaba khaktada leibak nuksiba lusingba kaya tholkani natragadi hana hamugi phimda adumak leigani ahongba purakpa ngamloi haina thamnaki ngasigi pangthokkiba mifamsing lorekpada miam wakhal tarsi on khunai ama poroknabagi dama khwaidagi maru oiba mikhal kangon asi sumthoknaba vote ta tawroidaba phattaba sing tawrgum si haina kholau amaga loinana warep kya su loki ngasi April Nepal sechat numit asidagi Lingjel Mahikol Phobala Bisnupur district Manipur da thang tagi subject hapra tambiba hokre Lingjel Mahikol amadi apunba Manipur huyan langlong lupka khusam naduna thang tagi subject asi hangdokhi mani thang tagi mahi asi nomagi maru oirakli masida leisem lon lengak lon yuwa lon punsirol lining lon amadi haunang lon chat kaya yauri asingba mahi asi tambiduna khunai asida achangba yumrel amram oinabgi panamda apunba huyan langlon lupna lamdam masigi school kaya da takpi tambiduna lakli thangta mayasi yokhat pada amadi sakhut hanbada luplen na sangsilakpa thabak thorum khudingda khudimang saruk yamina sei haina apunba Manipur huyan langlonggi serol amada haire State asida handak pangtok kadaba election asi maitai phuruk ki oina tungi laibak lep kadaba election amani election asida political party singna masa gi khudong saba khara phangnaba amaga hunbagi thabak asi leptuna state asida thoklebi irang asigi waralsil porakpagi matangda Congress amadi BJP gi oirba phirep miyam da khangalu haina maitai lipul lupna demand tarukle hiram asigi bari lenana ngasi langro le leba lup asigi office ta pangthokpa pawmising unaba amada lup asigi thawrel m promote na Manipur da ngasi thokliba irang asi maruina illegal immigrants singna lamdam masida sangsilaktuna umang kokthokpa drug sungnaba popi thaba yauna thabak kaya tarokpadagi ni haibasi mipum khudimangna khangnare maram masina irang asigi warsin purukpada illegal immigrants singbu khandokadoriba NRC ase yamna mathau tai adubu NRC lamdam masida sana hannaba honabada kumjal singamaga samapan yangkhai dagi hauduna illegal immigrants sing dagi vote ki khudong saba khara phangnaba NRC tawbagi mayokta Congress party na leptuna lakli loinana party asigi khwaidagi nowba warep oina party asina lisingni sumna trama thoida pangthokiba Congress working committee gi mifam nasu NRC gi mayokta lepna warep loki asumna NRC gi mayokta laiba Congress party asida Manipur bu kangani haiduna tholokliba Dr. Bemol akwai jamna kari maramgi damakta sangduna vote lep limano high command gi makhara thabak tawbagi Sanabi lariba Congress Party da Dr. Bemol na naitum thabak tawba ngamgadoribra maramasina issue asigi matangda mahaki oiba phirep adu khangalo loinana Congress Party nasu election asida maitai phurup asigi
खंडबिदा मखोई पॉलिटिकल खुदोंचाब खरा फंगनबा कुकी सिंगना तानबा डिमांड सिंगदा सगुटपगी ममी अमा तारिबा अमदी लान असी मैतई ना हौबनी हाइना AICC की लुसिंगबा सिंगना हाइकिबा असिगी मतांगदसु अटुबा मतमदा MPCC की ओइबा फिरेप अमा मियामदा खंगलो BJP की ओइनसु था 13 सिरबा इरांग असिदा मखोइना नाक साबगी मौंगदा लैरिबा असी खुदक्ट लेपु मरु ओइना लान असिदा BJP की सेंट्रल की लुसिंगबा सिंगना थारकलिबा सेंट्रल फोर्स सिंगना मैतईदा ऑनसिंदुना थवोंग अमा सथरकलिबा असिदा पार्टी असिगी ओइबा फिरेप अदुसु मियामदा खंगलो लोइना मैतई लिपुनगी ओइना हंदकी इलेक्शन असिगी मनुंगदा कुकी सिंगना मैतई सिंगदा मखा ताना लंदराकपा याबगी ओइथोकपा लैबना लुप असिना भोटता हकथेंगना यावदना लान मायोकनबा सेम सादुना लेरगनी हाइके ना अखोई केमता मोय वाखन चंगदे अना हुजी इलेक्शन जे सिगी ददी आइना हाइजन जे क्लियर कट कांग्रेस थंबियु बिमो जो क्लियर कट थंबियु अदब इंग्लिश के पाए थेचल टर्मिनोलॉजी तरो कंफ्यूजन गनु सेंगना सी तौनी एनआरसी तौनी तौरोय हाइ कमाना यारसु तौरोय आई तौनी तौरोय सेंग हाइबियु बीजेपी जु सी इलेक्शन जु लोरा सी तौनी समाय तौनी अखोई सी तौरोय दो सेंगना हाइबियु अदुग नतना अखोई समम नरगा थमगनु अदुग ओनरमेंट सीएम लौथोकपाय जे अखोई यारोय मरम ओनरमेंट सीएम कनबाय तांकक अनि थोना पांगथोकदरिबा 19 सुबा लोकसभा मिखलदा NDA की कैंडिडेट मणिपुर डेमोक्रेटिक अलायंस ना सगटलगनी हाइना NDA की एडवाइजर मरांगजिम टोम्बिना फोंग लाउथोखरे ngasi बावपारादा लेबा शिवसेना बाला साहेब बावनदा पांगथोकिबा पाउमिसिंग उनबगी फम अमदा वाफमसी टोम्बिना फोंगलग हाई मणिपुर डेमोक्रेटिक अलायंस ता यावरिबा पार्टी BJP शिवसेना MNDF RLJP LJD PDA NPF NPP MPC amadi LJP RG thomi singna NDA gi mirep animakta sawat pahan su yanaki handaki mikhal sida inner Manipur parliamentary constituency da BJP gi mirep oriba 1000% kubar amadi outer parliamentary constituency gi NPF gi mirep kasoi Timothy Jimikta amatoina sawatuna election asida mai pahan naba honor gani loinana Manipur da kundaminani ba furup khudingmak amatoina ing singna himin naba pami mapanamgi lamdagi narol da sanglakpa illegal immigrants singna makhoigi oiba tonganba administration sem naba honoriba asi yawangam loi Manipur gi lam machet ama phawba pithok loi kanagumba furup amatana namduna Manipur dagi tokhai taba tanaba honor labati sab chawa pahum pigani election numita matam chana miyamna thokna vote thadabiu afaba candidate khanbada nakoi gi phangpham thokpa haksing matam chana sinabiu handak Manipur da thokliba irang asai Manipur gi minister nongthongba birena lamda masida nalo samakpa miyosing thingna ba honaba amadi drug maru phangna muthatna ba honaba da tholakpa irang amani minister na lakholagliba khongthang asi achumba khongthang ni haina su mahangna phangdokki लोइनदा अखोई मणिपुर दा लेबा अखोई की कांगलुप पुनमक अखोई यामना नुसी जाना संति ओइना अखोई लेमिनबो पामे अखोई की इपाई पुसना अखोई ने लेजरी बिलमसे कनागमदगी नीरगा कनागमदगी हाइजरगा लौरमबा अदुगुम्बा अखोई की इपाई पुना थंबिरबसे लमसे अखोई की लमखैसे अदुगुम्बा नत्ते सही लिसिंग मंगा की हिस्ट्री लेबा नोंदालारेन पाखंग बगी मतम नगी अखोई की लमदम से इंडिया दा पालंबा गवर्नमेंट न पीबी सुनतबा अदुगा तोगान बा अतई अतोपा जगह दगी लाकपा कंट्री सिंग न पीबी सुनतबा इपाई पुसिंग न थंबिरंबा अदुगंबा अखोई की लमदम से कनागुमतन मुल्लग लोगे हाइबा खनगनो मधु चैबी चैथेंग फंगबा याय ST status for Meitei the only way forward have a Kolawi Konjungasi Wangu Sitek Lekaida Pangto Creek World Meitei Council WMC Manipur State Unit Senkiba Konjung Aduda WMC Manipur Unit ki President Uri Kingdom Kunjo Amasung Executive Member Ahung Sabam Dhiren Member Thaudam Dharmendra Nalusinki Amadi Konjung Duda Wangu Apunba Maira Paibigi Volunteer Singsu Saruk Yaki Nasi Konjung da Hauzik maru oina semester berena lorok liba khongthang singa sina maitei khudong thingai orekle ST gi report ani adudang thabiu haibada semester na mari leina daba
front khudingmakta yeknaba sembani haiba asinasingba wa haiduna masagi khanduna maitaibu constitutional oiba protection phangaloi dauri maram aduna yellow mai maitaibu makha tana matam manghandana ST da sannaba semester na center da report anedu thadok piu haire Faruk Nagar Delhi da handak satakiba the Sindhu team asida Aztecs Sports da boxing course na puriba Laisram Dip Singhana Manipur gi mihut sinduna thasi gi tareta pangthokiba tournament aduda saruk yaduna mai pak ngamlakre cruiserweight category da mahaki taruk suba professional fight da Laisram Dip Singhana first round gi minute aniga second kuntraga nipan chatpada Haryana dagi Harsh Kumar bu knockout tau piduna mai pak ngamlakibani Aztecs Sports and Fight Studio ki founder Dr. Thangjam Paramananda Singhana Laisram Dip Singhabu angam bathakta honaduna Manipur gi mingset purakpa ngamlakpada puning thogalakli Laisram Dip Singh apokba Laisram Binod Singh Imphal West District ki Loitang Khunau dagini National Games saruk yaba sanoi singi mateng oinaba haiduna lengakna senpam khara sanoi singi damak bi hariba senpam masi discipline tar marigi sanoi singdi phangkhre adubu sanoi khradi phangdana leiri phangdana leiriba sanoi singi senpam asi atubu matamda pithoknaba hona biu haina tongan ba sports association taragi maikaidagi mari leinaba singi puning singsilaklei wafam masi ngasi Manipur Press Club da pangthokiba Paumisingi oiba paumising unabagi mifam amada association taragi mihut sinduna Manipur Golf Association gi president Morangthem Rajchandra na phonukibani Rajchandra hai Manipur bu atopa mapan lebak kayada sak tak pre sports na sungu thorang lauri Manipur gi sanoi sing sel thumgi phibam matik sa de haibasi miyam hen khangnare masida khara makhai mateng oinaba haiduna hokiba ing sok lisingani ga sumna kunga humdoi gi National Games da saruk yaruba sanoi singi oina sanoi amada lupa lising trawa gi tratu phaw piduna lenga mateng peri hairiba mateng asi games asida saruk yaruba discipline taragi sanoi singdi sinpham asi phangdana leiri asiumba phangdana leiriba sanoi singi sinpham asi athuba matamda pithoknaba mari leinaba singna honabiu haina appeal taroklei Angribas national certificate participants certificate la abra laktibra haibasi yamna concern oibam oiram certificate tuna tongana thamjakhraga ekoi ge sagi phomhom thokpa khudamena gwa aur didi gawati vote amatam sida numada Manipur sarkar na minister su lokthok pi lupa chaunga ama sai hajariba adugi pasar de su nahangi traveling allowance Arvind Kejriwal would Chief Minister ki famdagi lapthoknaba tharakki petition aba ki matangda Delhi High Court na haikibada madu publicity ni amadi petitioner ki mathakta heavy cost thamlakpa yai Justice Subramaniam Prasad na AP gi hanagi MLA Sandeep Kumar na tharakki petition adu acting Chief Justice Manmohan da transfer tawduna haikibada masidi publicity ki damaktani Kumar magi petition da haikibada Delhi excise policy ga mari leinana money laundering case ga mari leinabada enforcement director ina Kejriwal uphakhragi matungda constitution gi makhada Kejriwal na chief minister gi thabak thoram sing pangthokpa ngamlaroi haikibani West Bengal Police na National Investigation Agency NIA gi official singi mathakta molestation amasung house trespassing gi Kesama lost tawkhre lisingani sumna anida thokiba bomb blast ki thodok amagi matangda thigatpa lakpa matamda molestation amasung house trespassing adu thokimani thigatpa lakhiba adu West Bengal da lengak liba Trinamool Congress amadi opposition da liba BJP gi marakta mungnabdagi ni hairi NIA gi team aduda miyam amana attack sathrakibagi maral Mr. Mamta Banerjee da siribani Purba Medinipur district ki Bhupati Nagar ki manung sanba Niru Abila village da sathakiba red adu bonafide lawful amasung legally oiba thabak ni haina NI na phonoki bomb blast adu miyoi humsiki thodok adu gi maramda NI gi team na thijinba lakpada miyam amana attack sathrakibani Sanabagi Pauda All Manipur Football Association Sinduna Sathariba
taruk suba Manipur State League 2023-24 gi ngasi sani ki ba match singda Sangai Football School amadi Liwasangning Youth Cultural Club Mai Pakre Young Physics Union amadi Nisha Drosat Kre League asigi ngasi yuk pung trama thoiga mini kontra tabam tamda District Sports Association District DSA Kaksingi ground sanaki ba match da Sangai Football School na The Athletics Football Club pu panjal ani amada maiti ba piki match ki han ba panjal do Sangai Football School ge jersey number 19 Pukhrambam Deepak na on goal oina The Athletics Football Club ki damakta minute ramani set percent ki aniswa panjal na Sangai Football School ge jersey number 6 sagol sem Priojit na minute humdra ga manga set percent ki bani team adu ge top panjal amaduna The Athletics Football Club ki jersey number 4 Abuzam nanauna on goal oina minute humbu ga manga set percent ki League asigi ngasi nufil pung amaga makhai tabada match ani tongan pham ani da sanaki Imphal gi lamlong Thongkhong da leiba artificial turf ground sanaki ba match da Liwasangning Youth Cultural Club na United Brothers FC bu panjil ahum sinoda maiti ba peki Liwasangning Youth Cultural Club ki panjil singadu jersey number 17 Khangembam Sitaljit maitaina match ki horokpa minute ahum amadi manga da jersey number kunga manga sara Mongampa mayu moyona minute marfu taruk set percent ki bani nungthil pungama makhai tabda DSA Kaksing Playground sanaki ba match aduna Young Physics Union amadi Nisha Panjal amat tasanbang amdana draw set ki District Sports Association DSA Bishnupur Sinduna Association asigi mini stadium sathariba Nipan Suba TS Ibaton Memorial 3rd Division Under 15 Boys Football League 2023-24 ngasi saniki ba match anigi ahanba ground da TYDA na Racing Club pu panjal manga ani da thoikre TYDA gi panjal singadu jersey number 10 khwailakpam Bisheshana na match ki minute tama thoi amadi nifu satpada jersey number kulhumdoi soibam Jackson maitaina minute nifu mari mari nifu nipan aduga jersey number 16 Lucky Haigurjamna minute humpu chat percent ki Rising Club ki panjal singaduna jersey number 7 Naurem Rohisan na minute yankai amadi jersey number 6 Khangembam Torres na minute humpu mari chat percent ki bani league asigi ngasi shani ki ba aniswa match na Social Welfare Club Bisnupur na crowd bu panjal ahumda maiti ba peki match ki ahan panjal adu crowd jersey number 7 Sangrakpam Ravi Chandra match ki minute kunthani 5% ki Social Welfare Club Bisnupuri panel singaduna jersey number 3 Haris Pukhrambam na minute kunthama pan jersey number Nipan Shamson Seramna minute nipu mari aduga jersey number kun Pravin Warepam na minute kuhumbu nipan chatpada san ki bani Hauzik aroi bada maroi pa hona pijari Manipur da ahan bo oina hyperbaric oxygen therapy center ama RIMS ki plastic surgery department ta hangdokre ahan bo oina Manipur da Eurasian curlew photo namle Manipur Youth League na puthokpa booklet amadi leaflet sing miyam da yanthokre Loinana Sangai Football School amadi Liwasangning Youth Cultural Club Mai Pakre YPU amadi Nisha draw satkre Ngasigi oinadi image problem sadok saba matang sulojere miyambu amukana khurumjari